पाउचेद युम्फम पीबा मरुइबा पाउ खरा अपडेट तौजरे इनेदरेन की कलम अमदा सिंगी लुसिंगबसिना पुक्सेल सेंट्रिबा मखै मणिपुर नुंगसिनबा ngamloi lamdam asida khundaminariba singburoi tamburoi ani masimnanauni aibagi mahirolgi oiba wari wakong kya ama leirabasu singi lusingbani ariba singasina puksel sengdabana asi phopa singtam ani gi marakta nungsi chanana hingmenaba ngamdre masina maram oraga state asi sakwa thorangi thabak singda mapung phana khumang chauksin ba chauksinna sangchen bangamdre singi miyosing nasu makhoi makhoi gi lamsingda sakwa thorangi thabak mapung phana paikatribasi kananano haina thidopagi mahutta masagi wajaba thiba singi lusingba kharana singmi singna phangjagadaba kadong chaba singma khoina loita loktholaga ponmak singa tu khomjinba janarba tampak lamgi mitei singna makhoi gi sakthung sing matuna leire haina maral siduna mekhalda mai pangnana bahona rapodagi ngasi phawa singi lamsingda sothun leiriba amade singmi tami adigi nungsina dabagi maram oiri aibasi singi bhyamna khangba matam oire singi lamda sakwa thorangi thabak sing paikana dabagi dabakta travel affairs and hills department aiba amalai ribane harba department asik minister travel natna tami amatan oiba yaba nate department asik khudangda singi oiba sakwa thorangi thabak sing loina mak paika lebane masi khangna khangna singi lusingba sik asna department asina singmi singi thadagiba jaifa thorangi sanpham ke amal tawraga maduba kopsinana honabada tamni sing ta taina thuna lakiba ngaktare adu haujuk leiba bjp na lusingba sarkar sigi matamdadi singi lamda sakwa thorangi thabak sing ke yamna thadagibagi aibagi white paper amatu puthokhrabani singi miyamna wakal taba matam oire white paper asi pudorpa aduga haujuk leiba sarkar asina singtam anigi marakta afaba mari thamnaba amasung singi miyamna famkam thokba benefit sing adu go to hills pangtuk tani jamthong ta phangan badagi singi mehut sing amsung lusing basaba sing adu upai leiduna amaksu election ki matam asida lo ki miheng da ayawa amata leitana ayawa amata leitaba manipur bo masetana thugaina ba adc ki draft bill 2021 amak puthotuna singi miyamda namthak tawrage anti bidai ki feeling sagatuna mikhalda mai fakna ba honariba kaya ase singi wakal taraba miyamna khangba matam oire ngalingai matamda ki nungsi chana lerakiba singtam ani ki mari kaigamba force amatuna thugaiba ngamloi aibasi chu singi lusingba sarebe sing amso miyamna khangba change aigoi masel gi marakta namthak ki oiba politics kya cha thaduna amaga nungsina dana ba honabana state asi chakot pangamloi madugi mauta apanba manipur amagi wakulonda ponna nungsi chana thabuk tawmina duna hiana chakot pa lamdam ama oinana ba honabina ba change mafung oina singi lusingba sina wakal tadrima makai amadi poksel sengdriba makai kaidongnungda singtam ani ki marakta nungsina ba parpa ngamloi aibasi khangna thabak tawa matam oire oidaba ama oiba sanana ba honabada oidaba cham ngangba aduga maiba fina kupsilaga batam kuira thamba yada bagom ngasi masagi ojaba khara fangna ba honabada oidaba kya aijinduna singtamani ki marakta nungsina draba khonariba kya ama asi nongmadi soidana khangnar kadaba ngaktane aduna singi lusingba singna tamdana amangangba aduga khulda chatkragana amangangba gi hainabi adu thadokpa matam oire masiga loinana singi lamda paikat pasa ko thorangi thabak singda singi khulai paiba lup kyana ahinba athingba ayetba athingba piriba kya asida singmi singna songthoktuna thengnabagi mahutta khangsin usinadun leithoklaga amadi maduna maram oiraga sakho thorangi thabak paikatpa ngamdraga sarkar dana dragana tampaki miyusina tainabagi hainabi adusu thadokpa songane maduna makoi masagi makungda thangna jansin jabanatna karisu kanaba fangloi haibaga khangbaga loinana lalibasi kanano haiba adu thitoktuna apunba manipur amagi damak puksel sengna thabak tawba change maka darakpa atopa pau amadana asamda mairoi leader ama miyam hopsendana furaga atkebagi thawdoka mari leinana miyoi taro homdoi pagatkre asam gi jorhat taunda mairoi gi leader ama miyamna hopchilaga fudana atkebagi thawdoka mari leinana miyoi taraga homdoi fare aina police ki pau amana phangdorakle ningthawgabana midda animes bayan koba masagi sahi kuni panchuraba all assam students union asu gi leader ama miyoi yankai rumla saba group amana hopchilaga fudana atkebagi thawdok leikidabane road accident amagi matangda marai tawnarakbagi wauda student leader adu fuduna hatkebane mob da aduna bayan ba attack tawki amadi mob aduna bayan ga satminirebe mi ani amada su attack tawki makhoi masina thorokiba gari amun scooter tongdur lakiba al amada thenjali habagi wathoka mari lenana khana sedabagi tawto adu thokibane asam ki minister hemanta biswa sharma na haikibada asam police na tha amagi matamgi matungda charge sheet phal tonar ba khanan gre Minister na haikibada criminal sing ado first track court wal pisar sathagane Minister Hemanta Biswa Sarma gi instruction matungina Assam gi special DGP GV Singh na haikibada accusing ado ki meyokta akanba action lawalagane aikona thawdok aduda marwena chenariba accus Neeraj Das jauna miyoi taraga homdai fagale magi habitual offender amani ana jorat ki SP Ankur Jana phangdokle
Incident adu mi silaba lambida nongtel pop ta thokibani kanagumba amata thagok adu khamnaba honakide buyana thorkiba gari aduga hal oirba mi aduga thorkiba scooter aduga thanjanakibagi thawdok lekide aladu masa matun scooter adu dagi takibani yudaksilaga hal oirba mi adun scooter adu thawdon lakudagi tusingibani buyana makoiba kanbinaba miyam adugi manakta sangchingiba matamda makoina hal aduba gari ni thomani aiba wafam thamlaga miyam hobchindu phu saibagi thawng adu sathagibani alwerba scooter thorokiba nupa adugi macha nupa Neeraj Das mamangi matabdagi police na kyar kana faroraba khudong thiningai werba mi amane Neeraj Das tawduk adu maru oina senar pemi ama oire All Assam Students Union ASU ki leader Bhoyan Jaunot choklaba makhoi hombak hostel tu pukhatki adu moimak ASU ki leader Bhoyan di sina pukalagle haina fangdoke mahoi ani adudi kayaluna soktabana discharge tawkhre haire Jorhat ki Dargaung du pokpa Bhoyan ASU Education Secretary ne Masih yamna lebak tiba nuai taningai oiba thawdoga mani maramdi nabit aduda accident thokiba leite mahoi homna ju thaksil ga school da tharokpadagi tusilaga al adugi mating pangnarba sangchen kiba matamda miyam aduna mahoi ba phu saibagi thawng adu sa thakibane Assam government ki mekedagi Bhoyan ki imung nudul palak ma ki ex-gratia pirkani law thokre aire atop pau badana Taliban surrender tawraba Afghan security force ki mi kya halle Human Rights Watch Taliban surrender tawraba Afghan security force ki mi kya amahale hana Human Rights Watch ke charola mana phongdokle Human Rights Watch ki report amada phongdokibada Afghan National Security Force ki member oraba mi nifuga taret Thifam khandra makan kivan atagana atop ki thawng sing sathare makhoi sing adugi marakta military personnel intelligence service paramilitary militia na singbasu Taliban ke force the surrender tawkibana atagana phakiba yaure Human Rights Watch ki maikedagi makhatana phongdokibada victim oikrabam using adugi parimata amade Marumapang sing amadi thawdok adu bahag thengnana thenghobani aiba miyoisika hakteng unaki ba mi nifu yauna punna me homfoga taret interview sathabadi jumpam orga Human Rights Watch na wafumasi phongdorakibane Human Rights Watch na miyoi khara di masak maming taktan unaki case khara amadar masa fakraga mafam khandra mangan kraba ibung manung gi biyoisina pirakpa report jawri investigation ki finding adu Taliban na international community da mamangi matamda thajaba fi ki belai ke wafum adu da gi tayuna ba oina thogle Taliban adi international community the inclusive government line gani abigi thaja wafam pikibane Human Rights Watch ki maikedagi pikiba atopa report amadana khojkhoma paktiga amadi atopa province sing da su Taliban gi fighters singa sida ornabagi thawng sin satai haida report tawre CNN gi maikedagi di report asna claim tawriba asing matan taman maning makha tamna confirm tawba ngamdre Taliban gi officials the text message thakiba amadi call kya amato kiba leiba tarabasu sabchana confirm tawbadi ngamde Human Rights Watch na di November 3 Taliban da makhoi ki report adugi coffee ama thakre masigi bakum oina Taliban na harakibada asingamba mihat ki thawng sing sathakiba makhoi gi miyoi charet ngai mangadi mafum law thokre loina da mihat pagi 21 orba miyoi ching adu military tribunal link laga bichar satharagani aire Human Rights Watch ki maikidagi pikiba report asida Taliban gi fighters sing asna mamang da security force da yaromba miyoi cham hina faraga mafum khandra magan kiba madi hathokiba ki thawng sing phawba sathakre Agas taraga mga capital couple passion karpa matung tarakpa tha ahungi matung tarakpada province pari da thawng adu sathagibani aire Kandahar liba miyo eman Human Rights Watch da phangdokibada Taliban mahaki member sanglak mamang da security force da yaromba manang nupa ba koiti thirage Taliban de mahaki manang nupa adu jumsida leibra hangke madra mahakna leite haina khombada ki ganu karisu tawroi mahak kadai lai haina aidogo magoina mahakpu karisu tawroi mahak unaraga wari sanage tawbane Maduna mahakna mahaki manau nupa jum dalai te khomke masigi matung tarpada na binini son tharaga mahaki manau nupa ado lambi dagi faraga puki ado ekoina karai dalai bano khangdok pangamna na Taliban ko una bachat ke matam dadi mahaki asi bhaksang wena thinga ki aire arwida content sing asigi mar koi pau khara asi pau tamjariba Manipur local news YouTube channel amadi Facebook page asidagi yengberi ba punamak pathaga chari channel lesson atomda kanarabadi subscribe tabi dribasna subscribe tabi ramaloina like and share tabu sukawi ganu namak po amakhan thaga chari